Manipur ki tampak lamdam da lairiba thau ki retail outlet sing ngasidagi numit humni chupna thong lon bagi khongjang changsin ba hokre hiramasida impact news ki reporter wahengbam lalpal amasung camera person L Subhash Sharma dagi paudamama Manipur da haukiba me ahumdagi thorokhiba irang asin maram oiraga Manipur da lairiba tongan ba petrol pump sing gi owner sing da achauba financial crisis amawak nabadagi Hariba Maroina Manipur gi tampaklam du lairiba petrol pump owner singi retail outlet chingasi ngasidagi hawraga numi humni supna habidi February 31 fawba thonglong bagi khongjang changsin khre hariba khongjang asi ngarang khoigi all petrol dealers ki apunba mifamana habidi emergency mifamana amatoina lokhi warik matungina numi humni khoigi petrol pump gi retail outlet ching thonglong bagi khongjang asi hawkhibani hariba emergency meeting aduda khoigi tongan ba owner sing abde petrol pump gi owner sing gi makhadigi thamlakhiba hamdi maroina covid-19 gi pandemic laikhiba aduna maram oiraga khoigi manipur da lairiba petrol pump owner sing asida financial crisis mayon aduna lairingai serak asida khoigi haukhiba me ahumdagi thorakhiba manipur gi tangdulai ta da phim asina amuk hena khoigi petrol pump gi owner sing da achauba sel thungi khudong sa da mayon hankhibani loina irang asigi marak asida Irang asin maram oiraga kanglup kayadagi habadi makai kayadagi petrol pump owner sing dasu sale gi donation pinana ba amsung sale gi demand makhal kya gi lakpa hariba demand sing asidigi manungda petrol pump owner sing na piba ngamdaba pubu thama ngamdaba makhal gi demand sing yaksalakpa maram kya asin maram oiraga makhoida sale thungi phium amadi tongan ba grievances habadare khudong sada kya mayong narakpa masida natana India government ki oina petrol gi mamal sing asi when petroleum product ki mamal sing asi petrol na hana lupa humphumanga gi chang da piram badagi hojik na sama sumna ma yokhiba aduga diesel gi maman su hana dagi mamani hena wangkhat khiba diesel lumsum petrol gi mamal si hana dagi mal yam ne hengat krabas taraga su owner sing da phangliba commission asidi hana petrol lumsu diesel gi maman hongo monda phangi matam du phangiba commission aduga chapmana hoisu phangli maram kya asina khogi petrol gi owner sing asida sel thungi financial crisis amasung Manipur tholi irang asin maram oiraga tonga khudong sa da amsung gi branches kya se thengna khibani hariba thengna basin maram oiraga makhoina thengnariba waba si matangda Manipur langa ki khoi mari lena ba KNPD gi minister yauna si minister da khoi gi makhoi gi site gi serol ma pisin khibag loina na miam da su makhoi ma khedi gi appeal tori ba si petrol pump owner sing da pubu thang bangamoi da makhoi demand to biganu makhoi gi angba level da su miang gi mating pangjage haiba pafam sing aduni ngasigi petrol pump gi thong hang da wi khongjang asing mari lena hojik petrol pump sing da yamada sigi notice to public haiduna serol ma thetpa ui haiba notice to public haiba serol si matugina retail outlet sing asi numit humni gi oina ngasi dagi February 3 dagi February 31 phawba Sunday numit phawba thong lon gani haiba thong lomai khongjang asi koi gi all petrol pump dealers ki emergency meeting haibda ngarang pangthokhi emergency meeting na lokhi warep ni hari warep asi gi chief minister Manipur gi chief minister N Biren yauna KNPD minister da 12 February 2024 da pitchen ki ba dung laba representation gi follow up oina hari what FC loki bene hari makatana public notice sida theliba si ngasi gi mkhoina changsaliba nui huni thonglom bi khongjang asida myamna understand to bidna petrol pump owner sing na thengnariba awaba masung khudong sadaba si khangbiduna myamna hena cooperation PBO masung support of you makatana petrol pump owner sing da pressure na singba pibi rakunu pressure na singba makatana pisalak patagadi nui humni thonglom bagi khongjang asidagi amu hena makatana thong petrol pump sing thong hamangam da phim da lakhi bisyai hairi numi humni subna petrol pump sing thong lon ba sina atopa misam myam kya amada maroina passenger seliba diesel auto sing amsung bus sing yauna ton ba lanai myoi kya dadi achauba safu ama achauba awaba mdi khudong sadaba thau phangdabagi awaba mdi mayok nagadoribani marmasina petrol pump owner singi makai su miam misam miam na thengna gadoriba awaba asigi yengbiraga okhoi makai su tawm thogo thawak toba mathau tari loinena petrol pump gi owner singna thengnari khudong sadaba si khangna miam na su cooperation PBba amasu lenga ke makai su hona bibagi mathau di adamuk tari padom jariba camera person L Subhash Sharma golona lalpal hengbam impact news Imphal